ahal laman na koi anga isa isu na gari thodo kibda suma modified hapaga ngang base akoi gi yumdang isa gi yumdang ngangam bado nungai bram tang yeng biu minute manga tang ngang biu adu nungai tragadi isa isu na mapan tholokpada sigi gari ngangba tawbase si masi hapaga thobase si thon biganu traffic rule Thugaibagi Challan Kakpa fine Thihanbana solution Oiroi isa na gyan taba amadi rule ngaktriba makai accident amadi pamdaba thokdok thokani haina traffic control police ki superintendent of police Arambam Pramesh na fongdokre wafam asi Peoples for Political Rights and Responsibility Manipur na traffic control police wing Manipur ga kutsam naraga numit tare nichup na chathagadaba exhibition cum awareness on road safety hokdokpagi thoram Kanglagi Western Gate ta pangthokpada Arambam Pramesh na fongdokhibani thoram aduda mahak na hai traffic rule thugaida na chatnaba hairiba asi isa gi safety gi damaktani rule sing asi ngak na chattabagi prajana Challan Kakpa fine thiba asina solution oigadaba natte masigi chapchaba solution di isa na rule ngak na chatpa amadi gyan taba asini transport department nagi fangba data amagi matung inna Englishing ani tara nipan dagi Englishing ani kunhumdoi faubada accident thokpagi chang asi handarakpagi mami amadi ui masi afaba khudam amani adubu accident thoklaba matung report tawraktaba nakalani yanakhiba kayasu yauramba yai Manipur da helmet uppagi chang su hengatle loinana uptaba miyoi kayasu leiri helmet leiraga uptana gari da hapselaga thauriba kaya asi tawbiganu haiki mahakna makata na hai gari da exhaust pipe modified silencer hapana miyamda akaiba pibada natana noise pollution thokpa hengat halli masigi matangda drive chathabasu haure loinana traffic jam thorakpa matamda second kharakhak ahana kontana badagi khudong thiba thokpasu yauri masigumba asisu tokpiyu passenger gari cheliba singsu ikai khumnari adubu passenger uba matamda kariguma signal amata piramdana tungmang yengdana passenger manakta brake phajinba amadi chahi sudaba angang sing gari thobadagi thokloidaba accident kaya thokpasu yauri masigumba kaya asi thoktanaba aikhoi isana gyan taminasi amadi makhatana miyam punna aware oinabasu hotnaminasi haiki thawramaduda PPRRM gi chief media advisor Salam Ranjan na haikibada lamdamasida traffic rule ngaktaba laithokpa kaya dagi misi mina kaya yauri masi thoktanaba aikhoi punna hotnanaba amadi isana gyan tanaba pandamda thawramasi pangthokpani masi traffic police khaktana kokhanba ngamloi miyamna gyan taba changi lamdamasida maru oina chahi sudana gari thauba modified silencer panba rule thugaiba kaya leibada natana central force na chingba kaya na traffic rule thugaibagi mamisu miyamna uba fangli masi aikhoi isa na gyan tadragadi awareness kaya tawragasu madugi kanaba leiroi makhatana miyam punna vap tanaba thoram kayasu pangthokani haiki thawramaduda MSPDCL gi general manager Angom Priyoranjan PPRRM gi medical head Sanasam Jupiter su sarukyaki pairaga tawra kano gari thobda phone paira chatpa ko pase asigi akoi camera khili mem sina automatic ma je register tawraga Challan je challan oina masagi address tu lakada mai phone don baduda challan ka nang cc offense again automatically minimal akoi human interference yaura tawrakada basi masila akanda kha kano to goni su kale hojik oina deina mayam da haijaning basi sigi sumba kanogi akoi gi ngahaki kanogi second amani kandam honabada mioi baromgi thawai mangbai base second amani da mangubada kangdam ngatani accident thoi mem se second amani da ngatani thoi se ekta tamna laaga magi matam do phangaga thom amta nate second amani somdagi lambi rongwe ma asi matek simde samjal lage ai somdai koeroi na samjal lakbamba mi amaduri chumna lakjabanina magdi mai lambi da lakjamni ohdo gumba sumba thengna base am yawi wrong side ta thousand ba question ba akoi gi ngatang akoi u-turn ama longning da bagi second amaka amani ga kan bagi aduna kanogi akoi gi siba ma haiba ma hingba bagi kano se accident je second amani dang ne value life se amna value to biu gari thob ma amna khangbiu ka gino da akoi na tholai ba se yum da akoi gi yum da akoi bu nungsi biba akoi bu ngai raga lehauba icha isu imai pa loi lehauri bani accident ho ga legi da ba se karamaina akoi gi yum da pa amta pi hoba pi ba phangau wari sanaba phangudana khudakta legidam ngatani yam nungai taba thodogni sidagi akoina kandoknaba isa mem aware oinaba chachi aduna aduga makha tarakudang ngasai akoigi parking gi su ngasai haibigre akoi kanona speaker na mamangda su parking gi se mani chummi yamna akoigi bazar se yamna kano yamna chawba bazar su oidaba lambi chawsu oidaba but aduga akoigi gari gi masing hengalakpa mi masing hengalakpa
aduga sigi matangdasu akoina kitang lambida kitang komnabagi akoina tawba aina mayamda kano appeal tawjanningbasi bazada harage for example pot amba lei lakpase ai kaithen dagi pot lakpase hangam leige haragadi hangam yonba mafamduda khamaga leidadi yadeba koigidi aduna sigi potse sidang kitang tokminasi mayamna kitang mateng pangnasi auto gi juhayasi akoi auto gi sina auto thori wechina mayam se am nuksi koigi thabak ama isa gi sintha ama tawraga kanogi imungi kano tawnaba thabak tholokpa kano tawnaba tholokpa ngatani thabak tawba yamna leiraga tholokpa somta nate aina ichina auto thori ba rickshaw thori wechina aina appeal tawjaning badi akoigi passenger ura gari jab ek khamjanba aduga kumtharam daida aigi passenger sina kumi ham famda maning mamang gari udana kamba si tawbiganu si tawbada akoi auto isina uida tonga lakpa passenger kumtharaga gari na thomaga yam thina sokpa amadi siba yaudaba nate masigi kesu mayam leikramni mamangda sisu haijaninge aina aduga ngasaigi akoigi kanona akoi speaker na pangi yam nungaibam le akoigi siki kanogi logi da army gi CRPF gi gari khambada sigi traffic ki kanguna su tande kote chummi si aina su dum thengne ai isamakti ai bazada leibada dum hangbiu ai thokanda mapa sadana khamamagadi army gi oigera officer gi oigera adum tadokani lambi mayai da jab khamjalaga moi gi su malei moi gi bazada gi polei lakpada akoi gi gari achobwa laga khamjalaga mi gi udabado aduna ai sigi suggestion do ai dum kanone positive feedback ane lojai ai dum akoi yamna dum akoi su dum room kano se akoi gi improvement tawnaba room se dum leire akoi su improvement tawjage tawnaba su honajage aduga praja gi mateng su pangbiu sigida akoi traffic police hai basidi praja ga manaraga akoi gi kano praja na su mateng pangakpa akoi na su mateng pangjaba akoi gi manaraga chapchana chatraga di kano yaroi kaino da gari thori mem su praja ngatani kanogi aduga traffic police da akoi gi law kano implement tawnaba lei mem su one of the akoi praja ngatani aduna isa na su kitang law se kitang khangaga rules se khangaga isana su break tawbiganu aduga makatar ko amatang su panjawge ngasigi da ngasai gari makon hawong thobagi haibagi do gari makon thongna hawna thobagi sai ngoda aina hek traffic SP or padi complaint yam lai adu oidring ai do isana su yamna nungai ta bai tare bike ta koi gi bullet ka bike ama charang man mi maning thekat pim leibado ektam makon je ngangaga aduga akoi urakan ngangjalambam ba aduga kitang kanogi akoi gi high security zone area da laga ngangbagumba si ngangba aduga leira kulakta mi ahalaman leiba imung thengzala kanda nungdang pung mapan tara tasilaka da kangang nangjalambagumba masigi je ai kanna hawjaraga handaki December loisalakpadagi adum ai kanna drive chathajari hajik mayam phare kano tawre ai siki kano je MVA ki matungi na su moi chalan ju kai aduga moi gi kano mayam do hajiki modified kano mayam do loina ma akoi si tawje si tawbosi jo ai mayamang da akoi gi media gi mamang da adum kano tawjarakani dispose tawjarakani hajik masing do khare men yaman gi na chama khari helamadu mal hajubuk taina jik torpase si torpase masigi je akoina sound gi jo akoi gi akoida traffic ki da sound gi decibel meter nam lei sound meter nam lei aduna su loraga akoi gi MVA ki matungina di 80 decibel sidagi helagadi hajiki akoi gi environment act lei sida helagadi noise pollution jo thokpani na adugi matungina MVA ki jo section lei adugi section matungina akoi torpani toribase mayam da su appeal tawjage angang inghalaiba angang leiba akoi gi chahi chudana gari thoba si haijoge chahi chudana gari thoba masi jo akoi action lojari bike ta makon ha paji anam mana chahi chudana thorokpa naha angang ingalak ta ngai banga mayam anam boy gali aduna aina parents sing da su aina appeal tawjining masi ahalamanna koi anga isa isu na gari thodo ki da suma modified hapaga ngang base akoi gi yumdang isa gi yumdang ngangam bado nungai bram tang yeng view minute manga tang ngang view adu nungai tragadi isa isu na mapan tholokpada si gari ngangba tawbase si masi hapaga thobase si thon biganu aduna si mai mayam matang su yam lojaroi si gi kano se ka makata ba numitari ki ne ko exhibition se